ꯑꯩꯈꯣꯏ ꯇꯩꯕꯪ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯕꯨ ꯈꯪꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯅ ꯇꯩꯕꯪ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯇꯩꯕꯪ ꯄꯥꯟꯕꯒꯤ ꯍꯔꯥꯎꯕ ꯇꯩꯕꯪ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯂꯦꯟꯊꯣꯛꯏ ꯃꯇꯝ ꯂꯦꯟꯊꯣꯛꯏ ꯑꯗꯨꯕꯨ ꯉꯁꯤ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯉꯁꯤ ꯅꯍꯥꯛꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯆꯠꯀꯗꯧꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯕꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯦꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ ꯃꯐꯝ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩ ꯁꯥꯔꯨꯗꯅ ꯑꯩꯈꯣꯏꯅ ꯍꯩꯄꯥ ꯁꯥꯗꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯖꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯉꯩ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯏꯁꯣꯔꯅ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯃꯇꯤꯡ ꯃꯉꯥꯜ ꯑꯗꯣ ꯕꯥꯏꯕꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯥꯛꯈꯤꯕ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯥꯛꯈꯤꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯅꯅꯕ ꯙꯔꯃ ꯈꯥꯏꯅꯅꯕ ꯙꯔꯃ ꯁꯟꯗꯣꯛꯅꯅꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯀꯟꯖꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯕꯤꯕ ꯌꯥꯅꯅꯕ ꯆꯠꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯎꯁꯤꯟ ꯑꯣꯏꯅ ꯁꯤꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯄꯤꯈꯤꯕꯅꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯕꯤꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯈꯪꯕ ꯂꯧꯁꯤꯟꯖꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏ ꯐꯗꯦ ꯄꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯄꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯉꯩ ꯌꯤꯍꯨꯗꯤꯒꯤ ꯃꯥꯒꯤ ꯍꯧꯅ ꯂꯤꯆꯠ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯙꯔꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛ ꯑꯁꯤ ꯔꯣꯝ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯀꯣꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯔꯣꯝ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯋꯥꯌꯦꯜ ꯌꯥꯊꯪ ꯌꯥꯝꯅ ꯀꯟꯕ ꯑꯗꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯒꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯃꯅꯤ ꯃꯍꯥꯛꯁꯤ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯔꯣꯝ ꯂꯩꯕꯥꯛ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯅꯤꯡꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯍꯥꯠꯇꯣꯛꯄꯤꯕ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯑꯣꯠ ꯅꯩꯕꯤꯕ ꯑꯃꯗꯤ ꯃꯈꯣꯏꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯃꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯕꯨ ꯏꯜꯂꯕꯗꯤ ꯃꯍꯥꯛꯅ ꯐꯥꯕ ꯄꯨꯟꯕ ꯖꯦꯜꯗ ꯊꯝꯕ ꯍꯥꯠꯄ ꯇꯨꯞꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗꯗꯤ ꯃꯍꯥꯛꯅ ꯗꯥꯃꯦꯁꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡ ꯑꯁꯤ ꯂꯩꯔꯦ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯔꯒ ꯃꯈꯣꯏꯕꯨ ꯐꯨꯅꯅꯕ ꯆꯩꯅꯅꯕ ꯍꯥꯠꯇꯣꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕꯤꯈꯤ ꯎꯍꯟꯕꯤꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯁꯦꯡꯕ ꯑꯍꯤꯡꯕ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ khudimmakta ꯔꯣꯝꯒꯤ ꯃꯐꯝ khudimmakta amadi ꯂꯩꯕꯥꯛ khudimmakta ꯆꯠꯇꯨꯅ ꯑꯗꯩ ꯁꯤꯡꯂꯨꯞꯁꯤꯡꯗ ꯃꯍꯥꯛꯅ ꯆꯤꯊꯤ ꯏꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯍꯤꯡꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯀꯟꯕꯤꯅꯅꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ khudimmakta ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯣꯏꯅ ꯏꯕꯤꯔꯒ ꯁꯤꯡꯂꯨꯞ khudimmakta ꯃꯍꯥꯛꯅ ꯇꯥꯛꯄꯤꯈꯤꯕ ꯇꯝꯕꯤꯈꯤꯕꯁꯤꯡ ꯑꯗꯣ ꯉꯁꯤꯒꯤ ꯆꯦꯞꯇꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯔꯗꯪ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯊꯣꯠꯄ ꯏꯪ ꯇꯞꯄꯅ ꯊꯟꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃ ꯑꯣꯏꯖꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥ ꯄꯟꯗꯨꯞ 4 ꯄꯗ 10ꯗꯒꯤꯅ ꯄꯗ 18 ꯑꯁꯤ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯄꯪꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯗ ꯑꯁꯤꯡꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯀꯜꯂꯤ ꯅꯈꯣꯏꯗꯤ ꯊꯥꯒꯠꯄ ꯐꯪꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯥꯏꯊꯤꯕ ꯐꯪꯏ ꯍꯧꯖꯤꯛ ꯄꯨꯡ ꯑꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯂꯥꯝꯂꯤ ꯈꯧꯔꯥꯡꯂꯤ ꯐꯤ ꯊꯨꯡꯗ꯭ꯔꯤ ꯐꯨꯕ ꯐꯪꯂꯤ ꯑꯃꯁꯨꯡ ꯑꯔꯦꯞꯄ ꯂꯩꯐꯝ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯈꯨꯠꯃꯛꯅ ꯁꯨꯖꯗꯨꯅ ꯅꯣꯝꯂꯤ ꯆꯩꯔꯕꯗ ꯑꯩꯈꯣꯏꯅ ꯕꯣꯔ ꯄꯤ ꯑꯣꯠ ꯅꯩꯔꯕꯗ ꯑꯩꯈꯣꯏꯅ ꯈꯥꯡꯉꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯕꯗ ꯑꯩꯈꯣꯏꯅ ꯊꯦꯝꯖꯤꯜꯂꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯃꯣꯠꯄ ꯄꯣꯠꯀꯨꯝ ꯄꯨꯝꯅꯃꯛꯀꯤ ꯐꯠꯇꯕ ꯑꯣꯏꯔꯛꯂꯦ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯎꯅꯔꯤꯕ ꯈꯪꯂꯤꯕꯁꯤꯡ ꯑꯗꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯁꯤꯡ ꯑꯁꯤ ꯊꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤ ꯃꯔꯝꯗꯤ ꯃꯤꯒꯤ ꯙꯔꯃ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯍꯥꯏꯗꯣꯛꯏ ꯍꯥꯏꯗꯨꯅ ꯑꯗꯨꯅꯅꯤ ꯄꯣꯜ ꯑꯁꯤꯅꯁꯨ ꯃꯍꯥꯛꯅ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯑꯋꯥꯕꯅꯤ
ꯃꯈꯣꯏꯗꯤ ꯑꯄꯪꯕꯅꯤ ꯃꯈꯣꯏꯗꯤ ꯃꯤꯅ ꯊꯤꯅ ꯆꯩꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯈꯥꯡꯉꯤ ꯃꯈꯣꯏꯒꯤꯗꯃꯛ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯕꯣꯔ ꯄꯤꯕꯤ ꯍꯥꯏꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯑꯃꯗꯤ ꯇꯥꯕ ꯐꯪꯂꯤꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅꯅꯤ ꯑꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯈꯪꯅꯅꯕ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯕꯁꯨ ꯆꯩꯔꯕꯁꯨ ꯇꯥꯏꯕꯪꯄꯥꯜꯗꯒꯤ ꯑꯩꯈꯣꯏꯕꯨ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯍꯤꯡꯕ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯗꯣꯛꯆꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯌꯦꯡ ꯁꯔꯒ ꯑꯗꯨꯗ ꯆꯪꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯥꯡꯕ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ hang lakadaba punchi hang lakadaba thawai adun leigadaw mafam adugidamakta ngasi aikoina wajarabasu aroiba numin adudedi aikoi asi asuki matik nungaiba haiba punchi amada ishorna thambigani haibasi bible asida sakhi goina ibiraba takpiraba adumba waisinga aduni aduna isi ninauksing aikoina ishor thajaba matamda nahana jesu christ loksin jaba matamda nahake thamoi adade ingthaba thamoi nuksibana thanba thamoi ma ngakpiba kokpibana thanba thamoi ma aikoi gi thamoi da phangani nahangna su adumba thamoi adu pamlabadi jesu christ loksin jaba natanadi atai lambi amata leite haibasi aina ngasigi numit asida aina ishor gi wahising matungina aina haidok chaning baduni hayeng nahake thawai aduna taibang palsi thadokhraba matungda nahake thawai aduna circle leba aduda chachaba amade leijaba phangedoribani nahana jesu christ loksin jadaba oirabadi nahake thawai aduna bible sida phongdokpiba si nahangna चटकदब लंबी अनि खले लंबी अदुदी अमना सरगनी अमना नोरोकनी हाना मयक सेंगना लंबी अनि का तापीबनी लंबी अनि से अखोय नोंगमदि सोयदना चटकदौरिबनी अदुना अखोयने हिंगलिंगी मतम लैरिंगी मतम सिदा अखोय जीसु ख्रिस्ट लौसिन जदुना ईश्वर के अचुम लंबी सिदा चचबा ईश्वर के दमक लेपचबा सि अखोय यामना तंगाय फते मीना थीना ngangnaba chainaba अखोय मीना हंथना खनबा मीना अखोयबो ओरपी नेबीबा फुबी चैबीबा तवे हादुना अखोयना अहिंगबा ईश्वर अबु थादोकबा अहिंगबा ईश्वर लौसिन जबा इकायबा अमदे कीबा असि अखोय थादोक्तुना अखोय थवाय पुंग वखल असि अखोय ईश्वर पिसिन जदुना अखोय अचुम लंबी से लागमिना सि चामिना सि जेसु ख्रिस्ट थाजबा नतना दि नाहके पुंची अदोदे इंथाबा पुंची अमदे नाहके थवाय अदुबो सरगदा पुबीबा ngama अतै मिंग अमता लेते अखोय महापु लौसिन जरगा अखोय की पुंसीदा हेना चुम लंबी दु चचदुना अखोय ईश्वर लौसिन जबदा अखोय थिंथगुमसी होसि यामना थेंगलबनी अखोय जीसु ख्रिस्ट लौसिन जब मतम होसि यामना दरकार ओरबनी करिगिनो हाइबदा तैबंग पालसि लोसिनगदोबा लोइगदोबा अदुम मिकोप अदुम मतम दु यामना नगलबनी चिनेनौसिंग मसि अइना हाय हायदुना नखोयना थाजरम दबयाय होय ईश्वर लौसिन जद्रिबा खंगद्रिबा मखोय सिंगनदि करेम नरमबाय अदुबो हयेंग मतम मदु लाकपा मतमदा मखोय या क्रक क्रक चिकतुना खांगबा अमदि उपाय लेतबा पुंसी मा मतम ममा ओइगदौरिबनी अदुगी मतम मदु अखोय ओइदननबा ईश्वरना अखोय gi thakta अखोय हौजिक तके वा ngambira ko अखोय पुंग होंगजदुना ईश्वर लोमदा लाकपा ईश्वर gi दमक थमोय सिंगना लेपचबा दो अखोय ngamnanaba honnaminasi ahanba कोरिन्थिया gi pandum mari gi padakun amati kun mathoi asidasu मरमदी ईश्वर की लेबाक्ति वही की नते ईश्वर की लेबाक असी अखोयना हायरगा अखोयना ngangaga admaina leiba lebak nate ईश्वर की लेबाक असी करिनो हायबा अखोय यंगमिनसी मरमदी ईश्वर की लेबाक्ति वही की नते पांगन गिनी आमेन अइना नखोयदा चैबुनगा लोइनना लाकद्रा नत्रगा नुंसीना अमसुंग नोलुकपगी थवाइना लाकद्रा नखोयना करी पामबगे हाय ईश्वरना अखोयदा हांगबिरिबा अखोयदा फोंदोकपिरबसी इसिनिनौसिंग ईश्वरना साउना लाकपदो अखोयना पामब्रा नत्रगा ईश्वरना नुंसीना अखोयगिदमक्ता लाकपदो पामब्रा हाय नोंमदि सोयदना तैबंग पालसते जीसु ख्रिस्टना लाकपिगदोरिबनी इसिनिनौसिंग अखोयबु लौबिबा लाकपिगदोरिबनी माके पैराडाइस माके किंगडम अदुदा अखोयबु लैबा याननबा चटपा याननबगिदमक्ता महाना खुद छमना पुबिननबगिदमक्ता तैबंग पालसते लाकपिदोरिबनी लाकदौबा मतम अदुदा महांगना चैबुनगा हायबदी असुके मतिक असावबगा लोइनना लाकपा ओइरबदी अखोय उट ओइना मांगदोरिबनी इचिनौसिंग अदुना ईश्वरना नुंसीना लाकपिबो ओइरबदी अखोयगी पुंसीसिनासु यामना नुंसीना ईश्वरना अखोयबु कोनबीरगा पुबिगदोरिबनी अदुना ईश्वरना लाकपदो हरावना लाकचबा ngamnanaba हौजिक्तिगे अखोय ईश्वर महापु लौसिनजरगा ईश्वर के अचुम लंबीद लेपचबो ओइरबदी ईश्वरना ममोन मेनोक लोइनना तैबंग पालसदा अखोयबु लौबिबा लाकपिगदोरिबनी अदु मनुमित अदु अखोयना ngaminasi chaminasi अदु फंगजननबगिदमक्ता अखोयना अहानमदा जीसु ख्रिस्टबु थाजबा लौसिनजबसी असुकी मतिक तंगाय फदे तैबंग पालसदा अखोयगी हक्चांग
made akhoi ki punchi awa ba pi ba yai phubi ba chebi ba yai pangan kan ba sing khulai pai ba sing nai ko nehet pi ba yai paisa pai ba sing nai akhoi bu tu hat pi ba yai adubo akhoi ki thawai asti karam tan nehet pi ba kana matana hat pangam de aduna bible asti jo mayek sengna phongdok pi bani haksang bu hat pangam maga thawai bu hat pangam da ba mokhoi bu ki ganu na bible asti phongdok pi ba dunia aduna chine noksing na koi thongna ga loina na siro bu ishwar ki damok sijaba hing bu ishwar ki damok hingjaba aduma punchi aduma wakhal aduda lecture ga chachabu erabdi na ke thawai aduna punchi aduna heng aroi ba matam aduda numit aduda na ke mana adu ningthaugi luhup oina ishwarna na ke na upi gadori bani aduma luhup adu phangjaba ngamna na bai koi ishwar bu thamoi sena thajamina si loksimina si hai pasi aina hajarga ngasi wapa si matang sida loisinjarage taja khraba amadi yengbi ba khading ba pu ishwarna ma pa nai da ba bor amadi ingta ba pibi ba oisinu ishwar ba he na khangba ishwar ba he na nuksi jaba ishwar ki tung injaba masana pa masana pi amam ishwarna matam supada punji supada oenbi ba oisinu aduga kana gumana ishwar ki wahi bu he na khangbi nem leirabadi aigi WhatsApp number sida message tawbiro kanam da kariyam de ikai biganu aige number asim makada leijare number asida mayamna adum message thabiro madi comment tawbiro channel asibuso mayamna support tawbidana ishwar ki mating mangal hen sahon jabangam ba adumba channel ama ojabangam na ba aikai mayam honaminasi ishwar ki damak aikai thawuk suba mi amam oiminasi habase ina thamjaning ba duni tajagra bokading mathakte ishwarna bor pibi bo isinu amen